Baushadem from Uipamber Uipapau Hara update Togari. Northeast Manipur quite a key and air pollution talk statewide. Delhi Jauna Lepakasaki State Camarunda, air pollution talk to Haxilda, Yamna Chauna Sogalagadra, Ibagimi Piper, Lighting Egi Saragasida. Manipursu Indagi when announced Moslapaki Sangwang Pasingi Manung de Yaure. Northeast is testing Manung de Manipuna, air pollution talk Pakisang quite a Wangli. Central Pollution Control Board ki fangba record ki matungina Imphal da nuksita yawba particulate matter ase ngasi ayupung bari tabada microgram per cubic meter 301 oi ki loina nanong tilpung amarom taba matamdana microgram per cubic meter 248 oi ki namitang waram pung taruk tabadana microgram per cubic meter 205 oi ki Amaromda ngarang ayupung mapalom taba matamda Imphal da wakiba air quality index ase microgram per cubic meter 305 hawa yauke. Central Pollution Control Board na piba air quality index ki matungina microgram per cubic meter 0 dagi 50 hawa si afaba nungsit kaugani. Loinan haksang son ngay oipa masak sing yamna likna yawram bayay ay na lawgani. 51 dagi 100 hawa asna karafagat pa kang lupay na kang nagani. 101 dagi 200 hawa asna yay marap haba nungsit. Singkani 201 dagi 300 fawa ki lehriba asina nungsidadu mod pakang loki manungda salli lawgani 301 dagi 400 fawa na kahena nungsid seng rate loitana microgram per cubic meter 410 dagi 500 fawa asina khwa dagi fatraba nungsid oi haina lawnari bane Imphal ki wena Manipur Pollution Control Board na DM College of Science campus da khiliba monitoring station gi record matungi nga segi nungsid yawba micron 2.5 chawba particulate matter PM 2.5 asi 134 aduga micron 10 dagi hena chawba particulate matter PM 10 na 161 laike aduga Manipur University da leiba MPCB gi monitoring station dagi fangba record ki matungina mafam aduge noxida yawba particulate matter 2.5 asi 317 amasung PM 10 na 258 da laike India given a Central Pollution Control Board na PIBA standard PM 2.5 index ase microgram per cubic meter 40 dagi hantap oi gadabani loinana PM 10 asna microgram per cubic meter 60 dagi heloi dabani loinana nitrous oxide na microgram per cubic meter 40 dagi heloi dabani haina pire adoba Manipur da phangliba particulate matter gi sang standard dagi ka yamna hena thengna ke makha tarakwa atopa pauda Sandil amasung Technofal district Thazilamba signboard sing lauthok labagi wathok lakle Kaksing gi SDO Ogram Sandhya Radhina Aukipo October taruk da thokiba notice amagi matungina Kaksing district ki manungda Sandel amasung Technofal district haina thariba signboard sing namit tarit nigi manungda lauthok kadabani ana khangan kibagi matungina ngasi signboard sing lauthok phawkre Kaksing gi DC Somborjit Salam amasung SDO ani nalusing bakangbu amada police person sing loinana Signboard sing lauthok bahokibani asumda DC amasung SD wana sathaki pathong ado Tribal Right Protection Committee Sandel amasung Technofal district ki maikadagi akan bamung da yaning da phongdok baga loinana Nabitara nagi manung da DC amasung SDO thabak da ki suspend tawdrabadi khongsing jang silagani ana moldoi da pangthokpa pamai singka unaba amada phongdorakle Economic blockade handok trabadi logi akan ba action lawalagani Kasim Basom Department of Rural Development and Panchayati Raj MGNREGS ki fund thadok tabagi ayok da kauriba economic blockade asi phaminaduna waroisin prakna phona binasi thadok triba funding atuba da thadok na basu honari maramaduna kauriba blockade asi handoku maduna trabadi logi oiba akan be action lawkalagani ana Manipur langa ki transport minister Kasim Basom no pongdokre Sanjan thong da leipa minister ki office tanga si tongan pa department sing aibadi RDNPR finance transport amadi Police ki makok thong pa official sing yaw na pang thokiba pawgi mifam amada minister Kasim Basom hai kumjali sing ani taraga tare dagi minister and biren ki lengak lak padagi ban blockade leita ba state mo oina tangdu leita ba state oi dana lagle lakadur ba sanga festival asi Manipur khak natana atopa state amadi lebak dagi tourist ki lak tuna sarog yaga dore asanga ba phiba masta ul Manipur tribal development grievances forum na demand khara tala dun matam kaktaba economic blockade karok pasi lebak thibane Economic blockade asi Chief Minister gi pautak matungina withdraw tawnana ba appeal tawbani ban blockade leitaba anuba Manipur amal laklaba matam masida asigumba isu asibo table da phamin adu waroisin prakpa yana ba hona binasi state asi ki khwadi ki chawa kumai ori ba sangai festival da isu asin akai ba piroise
All Manipur Tribal Development Grievances Forum the Taliban demand asi Haukibajun Thada Lupa Crore Sama Thadora Kre. Environment Kananaba Anis Amana Gadalada Lamsang Lamjel Chen Kre. Make in India Green Campaign ki saruka moina Run for Green India, Green Doris, Green Tripura, Safe Forest, Safe Lifeline Iber Team the Manipur ki Best of District ki Manungchan Bakokta Dagi Environment Activist Andis Amanangasi Tripura ki Agartala City the Pauzil Puba Lamsang Lamjel Chen Kre. Pausin Hype Mausagi Akoibaki Pibam Kanchi Hyper Pauzil Puba Anis Amana kilometer Nifukamanga Sang the Chen Kiba Lamsang Lamjelado. Tripura ki Konu Agartala the Laiba Pandit Nehru Complex Gurkha Forest Head Office Dagi Lamthaki. Lamjelado Agartala City ki Maru Eba Mi Yam the Kungba Mafam Sing Pauraga Kharfur Mandawi Forest Division Pautana Selaki Lamjelado. Aso Engam Toktanaba Sadar Forest Division Amadi Sampa Kangar Forest Division ki staff sina kumnangak sen ki. Agartala ki National Highway 08 km Nifuga Mangarom Sang sen ki Lamjelado. Sampan Gar Forest Division da Lamthong Pangboy ki. Anis Ahmad na Lamthong Pam Yaropada Tripura Forest Department ki staff sina Harau Taram na okay. Pawasan na makatanay Pauzil Puba Lamsang Lamjelado Tripura Forest Department ki Bakada Principal Chief Conservator of Forest and Head of Forest ke SCT ki miyang makada DFO West Agartala Zaya Krishna BKIFS amadi Forest Ranger Zewel Department amadi Ranger Somon Metra na luching laga silaga paang thoki bane. Lamsang Lamjel adu ki matagda anis aman na mamangta October kunga mapandagi hona Tripura ki mafum kaya da environment ki maramda awareness bi hauraba matung asiki Lamsang Lamjel adu ayupong difa andagi hauraga sian ki bane. Anis mi oi ba khunai amadi lamdaki jiba pan babu hingbada nuai nan ba lokhaliba khongthang asiba tongan ba district magistrate ki saknai raba mi oi kya amadi Tripura police na puning thogalak pa loinana tung desu makhata na tawba ngamna ba thagat wa phom sing phang doraki ningsing ba yabadi Anis Ahmad hogi ba sahi kya da Meghalaya amadi Manipur da environment kanada pale tana thabak pai khatuna lakleba mi oi ne economic blockade handokre Koki Ship Association Technofor District Impal More Lambi da matam kaktaba economic blockade tawbani torambadu handokle haire. Pawasna hai Impal More Lambi da All India Tribal Development Grievances Forum na MGNERGS ki thadokpam thokba senpam sing matam chana thadok tabagi mayok da kaukiba. Economic blockade da Koki Ship Association Technofor District Impal More Lambi da matam kaktaba economic blockade tawbani lao thokibane. Ngasi nongthil Manipur lenga ki mihut TAN Hills Horticulture and Soil Conservation ki Minister Letvo Hawib ka Warisana raba matung da yana purakpadagi Technopol District ki huna economic blockade asi handok lehena Koki Chief Association Technopol District ki President S.C. Saikojang Baitena Fongtorak pane. Makatarakwa atopa pauda rally salingai da kapsilakpa nongmai maruna fanduna hanagi Pakistan Prime Minister Imran Khan sokre. Hanagi Pakistan Prime Minister Imran Khan ngasi magi rally singki manungdagi amada Sakang dapat nomai paipes na kapsilak pada pan badagi sokre mafamadugi media gi matungina Pakistan ki Punjab province da Imran Khan puriba container mounted truck atudat nomai sing kapsilagi Imran Khan number ki Mikhal Singh tawna da badiman tawduna Islamabad Pores khongset amalu sing lakhibane nomai sing kapkiba atuki matung Gujran wala gi Allah wala chawkta laiba Imran Khan gi reception kem manakta sarang nabagi thawdok sing thoke nomai ka fu da mi kya muk soki an Pakistan gi channel jiu News ki pauna hai ki edik matamadu da Imran Khan na tonglamba container truck atu dagi mahapu police na bullet proof gari amada putok lakhe laiba ka se kono Islamabad ki kilometer sari rom la pada thogliba thodok aduna lisingari tari rally ama pang thoklengai banung da hanagi Prime Minister Banerjee bodo nongmera kapton har khibagi thoklawa thodok adu ningsingalle Pakistan ki hanagi Prime Minister Imran Khan da nongmera kapton attack tawkiba aduni singnaba mioi adu kapton har khe ana pawgi agency AFP na hai ke Adoba pau khara dadi tawdok adu da miyo am har khre amasung atei kya sokre hari nomai paiba miyo aduna maru kya marong kapke madu Imran Khan makhung da panduna sokhe magthona ma atoba gari amada haplaga hostan da powat ke bandage yet bam haki khong adu video singot ke Nagalamorom da Imran Khan ana ba lakhibani maramde haina nomai kapa miyo aduna fongdokre Pakistan gi Gujran wala da ngasi no bidang waram Pores rally amada Imran Khan da tongmaina kapkhiba aduni thasaba miyo aduna miyamda mangna lana lamjingi aina mangna thasaba waram dagi anagi Prime Minister adu bahan da bam hak lakhibani ana phongdokre Lahore dagi kilometer humpudara rom lafa Wazirabad da political rally amda makhong da nomaina fan khiba masagi sahi humpudra suraba Imran Khan kudong diningai oidre
अयाक इमाम खान हाननब खकी लाखिबनी अना नोई काप मियो एदुना कैमरा ममांग दा हाइके मसिम हांगना मियाम बु लाना लमजिंग ब मरम दगिनी आइना तौखिबनी मदुदा अयाक खांग बंगम किदे रैली दु मांगना हौकिबन मित अदुदकी मसि तौनर ब हांगना वारेप लौखि अना पुलिसना रेकॉर्ड तौखिबु अरम ब याबा वीडियो अमदा मांगना हाइके माग मतोम तखक्तना थबक अदु पांगथोखिबनी आइगे तुंगदा कनागुंबा अमता लेते कनागुंबा मियो एमता आइगे लोइनदे अना पावैसिंगदा मांगना हाइके नोंमै काफा अदुनि हारबा मियो एदुना मांगना बाइक अमदा वजीराबाद लाकी अमसुंग मागे माकुरागी दुकान दा गाड़ी अदु थमलम के हारे अदुबा पावसिनदि पिस्तौल पाइबा अमसुंग ऑटोमेटिक राइफल पाइबा अमा पुन्ना नोंमै काफा मियो अनिने फोंदोगले माखा तरकव अतोप मणिपुर की पाउदा मौ अमा मांगखरे पंगामपम निंगोल सोरखाइबम ओंबी पाबी देवी चाव देवी सही कुंथ्रागा मपन मपुरोइबा सोरखाइबम बोकुल मैदै सही दिफुगा मथोय लाइफम कोंगबा खेती लेगाई PONPS इरिलबुंग इम्फाल ईस्ट डिस्ट्रिक्ट लेबा मियोय असि हौगिबा तांग अनि था तरागा मथोय लिसिंग अनि कुनगनि थोय युमसगै चनमिकि नुबिदांग पुंग तरुरोम ताबा मतमदा कनागुंबा मियोय अमददा खंगलंबा तौदना युमदगी थोखिबदगी हंजलखिद्रे माग फिट मंगागी इंची अनि रोम वांगी ममाई ओबेलगी मौंगनी कुलै कुसिन कुचुनी मसम तेनबगा लोइनना मोय हक्सांगी फिबम मयाय ओइरप लै ममित वाउथांग नै पनेक वाउथांग नबा मचु सेटखे असंग मचुगी टी-शर्ट अप लिट खिबगा लोइनना सुनी वाउथांग नबा अम इनखे कनागुंबना हारिबा नुपी असुबु थेंगना पिरबदी मनाक नबा पुलिस स्टेशन नत्रगन मखादा पिजरिबा कॉन्टैक्ट नंबर असिदा पाव फाबिरकनबा नोलोकजरे SD सोरोखाइबम डेड्रिना सनु DO S Bokul Maitai Kongba Kheti Lekai Imphal East PONPS Irilbung 8731818963 Masagi Loinabi Hapagi Maralda Punsi Pathok Lerakiva Miwi Ambagi Conviction High Court na Chanhan Gidre Ngasi Dakina Sahi Mapalong ki Mamang Kumza Lisingani Taraga Humdagi Mars Anida Matamatudama Sagi Sahi Kun Khaktamag Sokibi Luangba Kuitriba Masagi Loinabina Laikidaba Thodokta Mahaku Makauri Metuna Harpani Hadna Kona Fadok Piduna Jil Tamlagliva Miyoebagi Conviction High Court of Manipurgi Judgment Amasung Order Mana Chanhandana Thamgre High Court of Manipurgi Judgment Amasung Order Adu Ngasi Court Asigi Chief Justice na Lusingba Division Ba Samarofan Court Lauthokibane Kona Fikiba Order ki Matungina Masagi Loinabi Halia Apagi Maralda Padok Piduna Jenda Thamlakibagi Conviction Chanandana Thamkraba Miyoy Adugi Maming Ngangbam Premjit Sahi Kuntragani Toy Apopa NG Ibobi Kawe Sangmai Police Station ki Manung Chanba Kurkul Makarai Kaidagini Tautok Adu the Lake Trabe Maki Loinabiki Mamingna Yiblembam Ningol Ngangbam Ongbi Ladabi Kawe Nabidatu the Maki Loinabi Asibam Hak Yauna Maki Apopa Apopi Lake Travina Makubok Amusumanembo Kalautuna Hatke Habagi Wakatama Lake Traviki Apopa White Sausina Sangmai Police da Pirakbagi Pirakpadagi Thadok Aduki Matanda case sama Laukakibane Makatarapa Atopa Pau da Housing na Masagi the few wherever Amabu Sahi Nauringada or Hip Taukiba Mapuroiba Sahi Kun Jail Bigre Housing na Low na Lainatuna Lairaba Nupi Amabu Sahi Nauringada Rep Taukiba Mapuroiba Odisiaki Uncle District Laiva Fast Track Court Amana Aukiba Niktauka Nabita Boxo Ekimakada Sahi Kun Jail Bigre Equisasi Housing Object Masagi Sahi Kun Gabanga Sore Corner Foxo Eki Makada Zel Tasin Kraba Equis Asigi Matakta Hokiba Sahi Lising Ani Kunkamatoki January Tada Mawafa Laitrapi Asigi Makurana Fulista Complain Hamafal Toropadage Police Namio Sipat Kibani Adaba Equis Asigi Magadagidi Mahana Sahi Nauringada Rape Taukibanabi Masaze Englishing Ani Taraga Tarukagi Nungshinabaki Mari Lainarakpaga Loidana among Sahi July Tada Victim Masil Hongduna Laude Victim Masina Sahi Taraganifan Sudan Hong Labamatong Victim Masigi Makurana Torokba Complain Amagi Mari Lainana Police na Equisasi Mamang the Faro Basu House Bill the Torakuna Lairibane. Case Sika Mari Latina Hokiban in Tokaban Namita Odisiaki Fast Track Court Satakiba hearing at the Judge Kimakedaki Equisasana Satakiba crime adu Angang Amadani Akanaba Angang Amagi Wafam Nate Society as the Ladiba Kudimatani Marmadunam Hakimatak the Boxo Ekimakata Ladiba Sarsadu Kopagi Wafam Late A single crime as in peace and integrity Kongauna Batanatana Sahina Riba Angang Amada Kopaka Dafam Amalale Maramaduna cases am serious way amasung maral kopina da big wafam laite han equisasi sahi kun jail firi ana ko law thoki loina da lupalising taragi fantina da basukangan ke Judge na equisasi sahi kul jail firi ana law thoki ba atu da victim oiriba aduga housing equisasi ke loina bi oirba no ps na mamai luk taraga bhangna mamang da thoki ba crime aduga mari laina piki ba statement atu na maram oraga mapura ba adu sahi kun jail pirakani habasi thajde ana mathmoi sokna phongdoke Atoma Fast Track Court ki Rayasi Odisha High Court Phil Tauragani and Equisage
काउंसिल की माइकैदगी फोंदोखे अरोइबद कंटेंट सिंग असिगी मरुइब पाउ खरा असिब पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरि चैनल असिना दमदा कानारबदी सब्सक्राइब तौबीद्रिबसना सब्सक्राइब तौबीरमो लोइनना लाइक एंड शेयर तौबसु काबिगनु पुनमक पो अमुक हन्ना थागजरि।